ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯑꯅꯨ ꯃꯃꯥꯒꯤ ꯎꯄꯨ ꯑꯃꯟꯕꯗꯨ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯔꯤ. ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯑꯅꯨꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯇꯥꯁꯤꯜꯂꯛꯂꯤꯕꯗꯨ ꯑꯅꯨ ꯇꯞꯅ ꯈꯨꯝꯒꯠꯇꯨꯅ ꯌꯦꯡꯖꯩ. ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯅꯝꯃꯤꯟꯅꯕ ꯐꯦꯃꯤꯂꯤ ꯐꯣꯇꯣ ꯑꯃꯅꯤ. ꯐꯣꯇꯣ ꯑꯗꯨ ꯎꯔꯨꯕꯗ ꯑꯅꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯆꯈꯥꯏꯔꯝꯕ ꯄꯣꯠꯁꯤꯡ ꯈꯣꯡꯂꯩ ꯊꯨꯅ ꯍꯥꯞꯆꯤꯟꯗꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ. ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯉꯩ ꯃꯥꯅ ꯆꯍꯤ 10 ꯃꯨꯛꯇ ꯍꯥꯏꯔꯛꯄ ꯃꯇꯝꯒꯤ ꯊꯧꯗꯣꯛ ꯈꯔ. ꯄꯄꯥꯒꯤ ꯃꯆꯥꯊꯣꯏ. ꯅꯤꯡꯊꯦꯝ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯅꯨꯕꯨ ꯀꯧꯕꯅꯤ. ꯑꯅꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯛꯏ. ꯄꯄꯥ. ꯍꯥꯎ, ꯃꯃꯥꯗꯤ? ꯑꯅꯨ ꯃꯈꯨꯠ ꯃꯆꯥꯗꯨ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯄꯄꯥ, ꯃꯃꯥꯗꯣ ꯃꯅꯤꯡꯗ ꯂꯩꯍꯧꯕꯅꯦ. ꯃꯆꯥꯒꯤ ꯃꯇꯧꯗ ꯅꯤꯡꯊꯦꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯆꯥꯕꯨ ꯄꯝꯈꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯑꯅꯨ ꯐꯣꯇꯣꯗꯨꯗ ꯌꯦꯡꯖꯗꯨꯅ ꯃꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯤ. ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯄꯥꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨ. ꯑꯅꯨ ꯕꯦꯒ ꯑꯃ ꯌꯥꯜꯂꯗꯨꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ. ꯁꯨꯃꯥꯡ ꯍꯦꯛ ꯌꯧꯕꯒ ꯐꯤꯉꯧ ꯁꯦꯠꯄ ꯃꯌꯥꯝ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛ ꯉꯛꯏ. ꯑꯁꯨꯝ ꯌꯦꯡꯕꯗ ꯎꯔꯛꯏ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯃꯤꯅ ꯃꯥꯡꯒꯣꯜꯗ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯀꯞꯂꯤꯕꯗꯨꯁꯨ. ꯑꯅꯨ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯀꯧꯏ. ꯃꯃꯥ, ꯀꯩꯗꯧꯔꯒꯦ? ꯃꯆꯥꯅ ꯏꯇꯤꯡ ꯇꯤꯡꯅ ꯍꯪꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ. ꯃꯃꯥꯅ ꯀꯞꯄꯗꯨꯗ ꯑꯅꯨꯁꯨ ꯀꯔꯤꯅꯣ ꯈꯪꯗꯅ ꯋꯥ ꯀꯞꯄ ꯍꯧꯔꯛꯏ. ꯃꯦꯃꯤ ꯀꯞꯂꯗꯨꯅ, ꯃꯈꯣꯏ ꯕꯕꯥ, ꯅꯆꯥꯅꯨꯄꯤ ꯂꯥꯛꯑꯦ. ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯔꯣꯁꯦ. ꯍꯧꯒꯠꯂꯣꯁꯦ. ꯅꯆꯥꯅꯨꯄꯤ ꯍꯜꯂꯛꯑꯦ. ꯅꯪ ꯅꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯔꯣꯏꯗ꯭ꯔꯣ? ꯁꯦ, ꯍꯧꯒꯠꯂꯣ. ꯃꯦꯃꯤ ꯀꯞꯅ ꯀꯞꯅ ꯃꯈꯥ ꯇꯥꯔꯛꯏ. ꯏꯃꯥꯒꯤ ꯃꯆꯥꯊꯣꯏ, ꯅꯪꯒꯤ ꯕꯕꯥꯁꯦ ꯃꯃꯥꯅ ꯀꯧꯕꯗ ꯇꯥꯗ꯭ꯔꯦ. ꯃꯃꯥꯅ ꯀꯧꯕꯁꯦ ꯈꯨꯝꯗꯕꯤ ꯇꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦꯅꯦ ꯃꯆꯥꯊꯣꯏ. ꯅꯪꯒꯤ ꯕꯕꯥꯁꯦ ꯍꯧꯗꯣꯛꯑꯣ. ꯅꯪꯅ ꯍꯧꯗꯣꯛꯂꯗꯤ ꯕꯕꯥꯁꯦ ꯈꯨꯝꯂꯛꯀꯅꯤꯌꯦ. ꯁꯦ, ꯅꯪꯒꯤ ꯕꯕꯥꯁꯦ ꯍꯧꯗꯣꯛꯑꯣ. ꯅꯪꯒꯤ ꯕꯕꯥꯁꯦ ꯍꯧꯗꯣꯛꯑꯣ. ꯑꯅꯨ ꯂꯩꯃꯥꯏꯊꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯃꯁꯥꯗꯨ ꯅꯣꯝꯗꯨꯅ ꯀꯞꯂꯒ ꯀꯧꯖꯩ. ꯕꯕꯥ, ꯃꯃꯥꯅ ꯀꯧꯕꯗ ꯈꯨꯝꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯃꯃꯥꯅ ꯍꯧꯗꯣꯛꯄ ꯇꯥꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯍꯧꯒꯠꯂꯣ ꯕꯕꯥ. ꯑꯩꯉꯣꯟꯗꯁꯨ ꯀꯧꯔꯔꯣꯏꯗ꯭ꯔꯣ? ꯁꯦ, ꯍꯧꯒꯠꯂꯣ ꯕꯕꯥ. ꯕꯕꯥ, ꯍꯧꯒꯠꯂꯣ ꯕꯕꯥ. ꯑꯅꯨ ꯃꯄꯥꯕꯨ ꯀꯧꯖꯕꯗꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯍꯦꯟꯅ ꯀꯞꯈꯠꯂꯛꯇꯨꯅ ꯍꯥꯏꯔꯛꯏ. ꯕꯕꯥ, ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯅꯪꯅ ꯍꯥꯏꯕ ꯑꯝꯇ ꯏꯜꯂꯣꯏ. ꯑꯩꯅ ꯀꯧꯕꯁꯨ ꯈꯨꯝꯗꯦ. ꯑꯩꯉꯣꯟꯗꯁꯨ ꯀꯧꯗꯦ. ꯕꯕꯥ, ꯅꯪ ꯕꯦꯠꯅꯤ. ꯅꯪ ꯌꯥꯝ ꯐꯠꯇꯦ. ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ ꯃꯃꯥ ꯃꯆꯥ. ꯃꯃꯥ ꯃꯆꯥꯒꯤ ꯃꯇꯧꯗ ꯀꯞꯇꯕ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ. ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅ ꯑꯅꯨꯕꯨ ꯄꯝꯕꯤꯔꯗꯨꯅ ꯍꯥꯏꯔꯛꯏ. ꯑꯦꯃꯥ, ꯁꯦ, ꯍꯧꯒꯠꯂꯣꯁꯦ. ꯅꯪꯒꯤ ꯕꯕꯥꯁꯦ ꯀꯧꯔꯨꯔꯅꯨ. ꯈꯨꯝꯂꯔꯣꯏꯌꯦ ꯃꯁꯨ. ꯑꯅꯨ ꯇꯍꯥꯅ ꯑꯍꯜ ꯑꯗꯨꯗ ꯍꯪꯖꯩ. ꯕꯣꯕꯣ, ꯀꯩꯒꯤ ꯈꯨꯝꯂꯣꯏꯗꯣꯏꯅꯣ ꯕꯣꯕꯣ? ꯑꯍꯜ ꯑꯗꯨ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ. ꯕꯦꯝꯃ, ꯅꯪꯒꯤ ꯕꯕꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯌꯦ. ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯕꯦꯝꯃ. ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯑꯅꯨ ꯄꯝꯂꯤꯕ ꯑꯍꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯄꯥꯒꯤ ꯍꯛꯆꯥꯡ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯏ. ꯕꯕꯥ, ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯔꯣꯏ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ? ꯁꯦ, ꯕꯕꯥ, ꯍꯧꯒꯠꯂꯣ. ꯁꯦ. ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯅꯨ. ꯃꯃꯥ, ꯕꯕꯥꯁꯦ
amuk halaglaroi haise chumbro baba kaigi halagloidoino mama kuma mama baba se kadaida chattuino mama nang supatte baba supatte noyani pen ngaktani aina haiba amata khumde ꯃꯦꯃꯤ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯒꯤ ꯃꯆꯥꯊꯣꯏ ꯉꯁꯤꯗꯤ ꯃꯃꯥꯅ ꯏꯆꯥꯒꯤ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯏꯆꯥꯒꯤ ꯃꯐꯝꯗ ꯃꯃꯥꯁꯦ ꯂꯣꯟꯊꯣꯛꯇꯕꯤ ꯑꯣꯜꯂꯦꯅꯦ ꯏꯃꯥꯒꯤ ꯏꯆꯥꯊꯣꯏ ꯑꯅꯨ ꯇꯥꯔꯛꯂꯤꯕ ꯃꯤꯠꯀꯤ ꯄꯤꯗꯨ ꯇꯩꯊꯣꯛꯆꯗꯨꯅ ꯅꯤꯡꯉꯝꯗꯕꯒ ꯂꯣꯏꯅꯅ ꯕꯕꯥ ꯅꯪ ꯀꯩꯒꯤ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯅꯣ ꯑꯩ ꯕꯕꯥꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯦ ꯕꯕꯥ ꯅꯪ ꯑꯃꯨꯛꯇ ꯍꯜꯂꯛꯈꯨꯑꯣ ꯏꯃꯥ ꯏꯆꯥꯒꯤ ꯂꯝꯃꯥꯡꯅꯔꯕ ꯂꯝꯕꯤꯁꯤꯒꯤ ꯃꯥꯏꯀꯩ ꯇꯥꯛꯂꯛꯈꯨꯑꯣ ꯕꯕꯥ ꯅꯪ ꯍꯜꯂꯛꯈꯨꯑꯣ ꯕꯕꯥ ꯏꯉꯥꯒꯤ ꯅꯣꯡꯖꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯈꯜꯂꯕꯔꯥ ꯅꯨꯖꯥꯅ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯕꯗꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯄꯥꯡꯗꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅꯤ ꯎꯠꯂꯤꯕꯔꯥ ꯊꯧꯅꯥ ꯂꯩꯇꯦ ꯇꯥꯛꯂꯤꯕ꯭ꯔꯥ ꯑꯅꯨ ꯈꯤꯡꯂꯛꯂꯤꯕ ꯐꯣꯟꯗꯨꯗ ꯁꯨꯛꯂꯞ ꯌꯦꯡꯉꯤ ꯄꯥꯏꯁꯤꯔꯥ ꯄꯥꯏꯔꯣꯏꯁꯤꯔꯥ ꯈꯜꯂꯤꯉꯩ ꯀꯣꯜ ꯑꯗꯨ ꯇꯠꯈ꯭ꯔꯦ ꯑꯃꯨꯛ ꯍꯜꯂꯒ ꯇꯧꯔꯛꯄꯗꯨꯗ ꯑꯅꯨ ꯇꯞꯅ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯝꯃꯤ ꯍꯜꯂꯣ ꯀꯅꯥ ꯉꯥꯟꯕ ꯑꯅꯨ ꯑꯩꯅꯦ ꯗꯗꯥꯅꯦ ꯑꯦ ꯗꯗꯥ ꯀꯅꯥꯏ ꯅꯝꯕꯔꯅꯣ ꯁꯤꯅ ꯅꯣꯏ ꯅꯀꯨꯕꯣꯛꯀꯤ ꯅꯝꯕꯔꯅꯦ ꯑꯦ ꯑꯩꯒꯤꯗꯣ ꯐꯣꯟ ꯑꯣꯐ ꯍꯥꯡꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤꯅꯦ ꯁꯤꯝꯒ ꯁꯤꯜꯂꯒ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯕꯗꯤ ꯅꯠꯇꯦꯀꯣ ꯏꯁ ꯑꯩꯅ ꯍꯥꯏꯈꯤ ꯀꯥꯏꯅꯒ ꯍꯥꯏꯔꯤꯅꯤꯅꯦ ꯑꯅꯨ ꯅꯣꯛꯏ ꯉꯥꯟꯕꯅ ꯑꯅꯨ ꯀꯩ ꯍꯥꯏꯒꯦꯗ ꯍꯌꯦꯡꯗꯣ ꯄꯨꯡ 11 ꯑꯗꯥꯏꯗ ꯑꯝꯇ ꯎꯅꯁꯤꯔꯥ ꯌꯥꯒꯗ꯭ꯔꯥ ꯀꯩ ꯂꯩꯒꯦ ꯌꯥꯕ꯭ꯔꯥꯕ ꯑꯗꯣ ꯀꯩ ꯂꯩꯒꯦꯕ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯎꯅ ꯌꯥꯗꯕ꯭ꯔꯣ ꯑꯅꯨ ꯇꯞꯅ ꯌꯥꯏꯗ ꯑꯗꯨꯗꯤ 11 ꯑꯗꯥꯏꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯣꯀꯣ ꯍꯣꯏꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯉꯥꯟꯕ ꯃꯄꯥꯒꯤ ꯐꯣꯟꯅꯤ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯌꯦꯡꯁꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯅꯤ ꯍꯥꯏꯕ ꯑꯅꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯪꯒꯦ ꯌꯥꯎꯅ ꯍꯪꯂꯤꯕꯅꯤ ꯃꯥꯒꯤ ꯗꯗꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏꯅ ꯄꯥꯝꯖꯕ ꯇꯦꯗꯤꯁꯨ ꯂꯩꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯑꯅꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯇꯨꯅ ꯗꯗꯥ ꯅꯪꯁꯦ ꯑꯩꯒꯤꯅꯦ ꯑꯩꯍꯥꯛꯇꯒꯤ ꯀꯔꯣꯝꯗꯒꯤ ꯂꯥꯛꯄ ꯏꯍꯨꯜꯅꯣ ꯈꯪꯍꯧꯗꯦ ꯑꯅꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯥꯟꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯑꯅꯨꯒ ꯃꯕꯥꯅꯤ ꯈꯪꯅꯔꯛꯄꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯇꯥꯕꯅ ꯃꯁꯥꯗꯨ ꯏꯊꯛ ꯊꯛꯀꯠꯆꯩ ꯑꯔꯨꯟꯗꯤ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯂꯥꯛꯇꯨꯅ ꯉꯥꯏꯔꯔꯦ ꯉꯥꯟꯕ ꯀ꯭ꯔꯤꯝ ꯀꯂꯔꯒꯤ ꯐꯣꯔꯃꯦꯜ ꯄꯦꯟ ꯑꯃ ꯁꯦꯠꯂꯤ ꯂꯥꯏꯠ ꯄꯤꯡ ꯀꯂꯔꯒꯤ ꯐꯨꯜ ꯁ꯭ꯂꯤꯞ ꯑꯃ ꯂꯤꯠꯂꯤ ꯐꯨꯔꯤꯠꯇꯨ ꯈꯨꯗꯥꯡ ꯌꯧꯔꯞ ꯊꯦꯛꯀꯠꯂꯤ ꯗꯥꯔꯛ ꯌꯦꯂꯣꯒꯤ ꯁ꯭ꯅꯤꯀꯔ ꯑꯃ ꯇꯣꯡꯉꯤ ꯀꯦꯁꯤꯌꯣ ꯋꯥꯠꯆ ꯑꯃꯁꯨ ꯁꯤꯖꯜꯂꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯄꯔꯐ꯭ꯌꯨꯝꯗꯨꯁꯨ ꯀꯥꯞꯁꯤꯜꯂꯤ ꯉꯁꯤꯗꯤ ꯉꯥꯟꯕ ꯍꯥꯟꯅ ꯐꯖꯕꯒꯤ ꯃꯊꯛꯇ ꯃꯉꯥꯜ ꯌꯥꯎꯅ ꯉꯥꯟꯅ ꯐꯖꯩ ꯑꯔꯨꯟꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯂꯛꯅꯔꯛꯏ ꯀꯩꯅꯣ ꯚꯥꯏ ꯃꯆꯨꯝ ꯑꯣꯔꯣꯔꯣ ꯇꯥꯔꯦ ꯉꯥꯟꯕ ꯑꯔꯨꯟꯒꯤ ꯀꯣꯛꯇ ꯀꯛꯁꯤ ꯍꯛꯂꯒ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯍꯧꯖꯤꯛꯁꯦ ꯈꯨꯗꯩ ꯑꯃ ꯁꯦꯠꯂꯒ ꯋꯥ ꯁꯥꯖꯩ ꯑꯃ ꯄꯥꯏꯔꯒ ꯄꯥꯡꯈꯣꯛꯂꯥ ꯀꯜꯂꯒ ꯗꯦꯠ ꯆꯠꯄ ꯃꯇꯝꯗꯣ ꯅꯠꯇꯦꯅꯦ ꯃꯔꯨꯞ ꯑꯅꯤꯗꯨ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯑꯅꯨ ꯍꯣꯏꯔꯣꯝ ꯇꯝꯅ ꯍꯥꯏꯗꯔꯛꯂꯝꯃꯤ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯔꯛꯇꯨꯅ ꯑꯅꯨ ꯇꯞꯅ ꯊꯣꯛꯂꯛꯏ ꯂꯥꯞꯇꯛꯅ ꯉꯥꯟꯕ ꯑꯔꯨꯟ ꯈꯨꯁꯤ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯑꯅꯨꯅ ꯎꯔꯦ ꯉꯧꯔꯣꯛ ꯉꯧꯕ ꯀꯨꯆꯨꯗꯨꯗ ꯈꯨꯠꯁꯦꯝꯒꯤ ꯇꯩꯁꯤꯟꯕ ꯌꯥꯎꯗ꯭ꯔꯕ ꯃꯁꯛ ꯇꯕꯥꯔꯕꯤ ꯆꯤꯝꯕꯥꯜ ꯂꯣꯏꯅꯅ ꯆꯦꯡꯇꯛ ꯇꯧꯕꯤ ꯈ꯭ꯋꯥꯡꯗꯨꯗ ꯁꯦꯠꯂꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯄꯥꯜ ꯑꯃꯨꯕꯅ ꯍꯛꯄ ꯑꯆꯝꯕ ꯐꯅꯦꯛ ꯑꯃ ꯈꯨꯗꯥꯡ ꯈꯔ ꯌꯥꯎꯕꯤ ꯑꯃꯨꯕ ꯃꯆꯨꯒꯤ ꯇꯣꯞꯁ ꯑꯃꯒ ꯏꯆꯝ ꯆꯝꯕ ꯐ꯭ꯂꯦꯠ ꯑꯃ ꯇꯣꯡꯗꯨꯅ ꯊꯣꯛꯂꯛꯂꯤꯕꯗꯨ ꯎꯕꯗ
ꯉꯥꯟꯕ ꯋꯥ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯔꯦ꯫ ꯅꯤꯡꯗꯨ ꯌꯩꯔꯤꯕ ꯁꯝꯂꯥꯡꯗꯨꯗ ꯃꯥꯂꯪꯕꯅ ꯏꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯖꯥꯒꯤ ꯁꯝꯂꯥꯡꯗ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯟꯅꯔꯤ꯫ ꯉꯥꯟꯕꯒꯤ ꯃꯇꯧꯗ ꯑꯔꯨꯟꯅ ꯀꯨꯔꯨꯛ ꯀꯨꯔꯨꯛ ꯌꯦꯡꯂꯗꯨꯅ ꯇꯨꯝꯈ꯭ꯔꯅꯤꯌꯦ ꯚꯥꯏ꯫ ꯉꯥꯟꯕ ꯑꯁ ꯌꯦꯠꯈ꯭ꯔ ꯄꯣꯠꯅꯤ꯫ ꯌꯦꯡꯕꯁꯤꯐꯥꯎꯗꯤ ꯏꯅꯤꯡ ꯇꯝꯍꯜꯂꯨꯗꯅ꯫ ꯑꯔꯨꯟ ꯑꯦ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕꯣ? ꯉꯥꯟꯕ ꯎꯗꯦ ꯍꯥꯏꯈ꯭ꯔꯕꯣ? ꯃꯔꯨꯞ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯈꯨꯁꯤ ꯅꯣꯛꯄ ꯈꯥꯡꯂꯤ꯫ ꯈꯨꯁꯤꯅꯒ ꯅꯣꯛꯄꯗꯨꯗ ꯑꯅꯨꯗꯤ ꯍꯦꯟꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯕꯅꯤ꯫ ꯒꯥꯔꯤ ꯈꯥꯝꯂꯤꯕꯗꯨ ꯌꯧꯔꯛꯄꯒ ꯑꯅꯨ ꯈꯨꯁꯤꯗ ꯀꯧꯗꯦ꯫ ꯈꯨꯁꯤ ꯅꯣꯛꯂꯗꯨꯅ ꯑꯩꯒꯤ ꯏꯇꯥꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ꯫ ꯑꯅꯨ ꯄꯩꯔꯞ ꯌꯥꯔꯦ ꯈꯪꯖꯔꯦ, ꯇꯥꯅꯤꯡꯗꯤꯌꯦ꯫ ꯈꯨꯠꯁꯤ ꯁꯣꯔꯤ ꯏꯇꯥ ꯅꯨꯡꯁꯤꯕꯤ ꯍꯥꯏꯔꯒ ꯈꯨꯠꯁꯤ ꯑꯅꯨꯗ ꯇꯞꯅ ꯀꯣꯜꯂꯛꯏ꯫ ꯃꯔꯤꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯇꯞꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯏ꯫ ꯑꯅꯨꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯐꯥꯎ ꯍꯥꯏꯔꯛꯇꯦ, ꯇꯨꯃꯤꯟ ꯇꯣꯡꯉꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯍꯨꯝꯗꯨ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯦ, ꯑꯗꯨꯕꯨ ꯅꯣꯛꯐꯦꯠꯇꯤ ꯇꯧꯔꯤ꯫ ꯑꯁꯨꯝ ꯊꯧꯔꯝꯕꯗꯒꯤ ꯑꯦꯅꯤꯚꯔꯁꯔꯤ ꯇꯧꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯒꯥꯔꯤ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯍꯣꯇꯦꯜ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯂꯦ꯫ ꯑꯅꯨ ꯍꯣꯇꯦꯜꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯖꯔꯤ꯫ ꯈꯨꯠꯁꯤꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯉꯥꯟꯕꯅ ꯀꯥꯔꯁꯤ꯫ ꯑꯍꯨꯝꯗꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯅꯗꯦ, ꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯀꯥꯃꯤꯟꯅꯔꯛꯂꯦ꯫ ꯊꯔꯗ ꯐ꯭ꯂꯣꯔꯒꯤ ꯃꯇꯥꯏ ꯊꯪꯕ ꯔꯨꯝ ꯇꯝꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯑꯅꯨꯅ ꯃꯀꯣꯛ ꯊꯪꯍꯜꯂꯗꯨꯅ ꯇꯞꯅ ꯇꯞꯅ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒ ꯎꯔꯦ ꯔꯨꯝ ꯑꯗꯨꯗ ꯊꯦꯠꯂꯤꯕ "ꯍꯦꯄꯤ 7th ꯑꯦꯅꯤꯚꯔꯁꯔꯤ ꯃꯥꯏ ꯂꯥꯏꯐ"꯫ ꯑꯅꯨ ꯃꯗꯨ ꯎꯕꯗ ꯊꯃꯣꯏꯗ ꯃꯥꯒꯤ ꯗꯗꯥꯕꯨ ꯅꯨꯡꯁꯤꯕꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯤꯡꯊꯤꯔꯕꯤ ꯃꯥꯏꯊꯣꯡꯒꯤ ꯇꯔꯨ ꯇꯔꯨꯕ ꯃꯤꯠꯁꯅꯥꯗ ꯏꯍꯧꯔꯛꯂꯤ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯄꯥꯎ ꯄꯨꯔꯗꯨꯅ꯫ ꯃꯌꯥꯝꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ, ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯕꯗꯨꯗ ꯈꯨꯠꯁꯤ ꯃꯆꯤꯜꯗ ꯈꯨꯠ ꯊꯝꯂꯒ ꯋꯥꯎ! ꯈꯨꯠꯁꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯑꯅꯨ ꯏꯍꯧꯔꯛꯂꯤꯕ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝ ꯂꯣꯟꯅ ꯇꯩꯊꯣꯛꯆꯔꯤ꯫ ꯑꯃꯨꯛꯁꯨ ꯑꯅꯨ ꯉꯥꯟꯕꯅ ꯑꯗꯨꯝꯅ ꯇꯧꯔꯝꯕꯗꯨꯅ ꯊꯃꯣꯏꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯗꯨꯅ ꯃꯃꯥꯟꯅꯕ ꯌꯥꯎꯔꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯉꯥꯟꯕꯒꯤ ꯃꯊꯥꯅꯨꯡꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯅꯨ ꯀꯞꯅꯣꯛ ꯇꯧꯔꯛꯏ꯫ ꯗꯗꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ? ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯛꯏ꯫ ꯑꯅꯨ, ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯦ꯫ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯃꯨꯕ ꯄꯣꯠꯁꯛ ꯑꯃꯃꯨꯛ ꯂꯩꯒꯗ꯭ꯔꯅꯦ? ꯉꯁꯤꯗꯤ ꯊꯃꯣꯏ ꯃꯥꯁꯨ ꯄꯦꯟꯖꯔꯦ꯫ ꯇꯥꯖꯅꯤꯡꯕ ꯋꯥꯍꯩꯁꯨ ꯇꯥꯖꯔꯕꯗ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯈꯣꯏ ꯀꯦꯛ ꯀꯛꯃꯤꯟꯅꯔꯦ꯫ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯉꯁꯤꯗꯤ ꯑꯅꯨꯒꯤ ꯊꯃꯣꯏꯗ ꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯕ ꯑꯁꯨꯝ ꯍꯦꯟꯒꯠꯄꯒꯨꯝꯁꯨ ꯇꯧꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯗꯨꯅ ꯃꯈꯣꯏꯁꯨ ꯅꯨꯄꯤ ꯑꯅꯤꯗꯨ ꯊꯤꯜꯂꯨꯅꯕ ꯍꯥꯏꯗꯔꯛꯂꯦ꯫ ꯒꯥꯔꯤꯗꯒꯤ ꯀꯨꯝꯂꯝꯗꯥꯏꯗ ꯑꯅꯨ ꯇꯞꯅ ꯀꯧꯔꯛꯏ꯫ ꯗꯗꯥ꯫ ꯉꯥꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯩ ꯃꯑꯣꯡꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯏ꯫ ꯑꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯉꯥꯟꯕꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯑꯅꯨ ꯈꯨꯠꯁꯤꯒ ꯂꯣꯏꯅꯅ ꯆꯦꯟꯖꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯅꯨ ꯈꯨꯠꯇ ꯇꯦꯗꯤꯗꯨꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯁꯤꯅ ꯅꯪꯒꯤ ꯍꯥꯏꯔꯗꯨꯅ ꯉꯥꯟꯕꯅ ꯄꯦꯛ ꯐꯖꯅ ꯇꯧꯔꯕ ꯕꯣꯛꯁ ꯑꯃ ꯄꯤꯔꯛꯏ꯫ ꯑꯅꯨ ꯇꯥꯞ ꯂꯧꯔꯒ ꯃꯥꯒꯤꯗꯨ ꯑꯃꯨꯛ ꯄꯤꯔꯗꯨꯅ ꯍꯟꯈꯤꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯟꯈꯤꯕꯒ ꯑꯅꯨ ꯈꯨꯠꯁꯤꯒ ꯂꯣꯏꯅꯅ ꯈꯨꯠꯁꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕꯗꯨ ꯅꯤꯜꯂ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯊꯃꯣꯏꯗ ꯀꯜꯂꯛꯄ ꯈꯝꯕꯟꯕꯒꯤ ꯃꯩꯔꯤꯅ ꯆꯨꯈ꯭ꯔꯦ꯫ ꯈꯨꯠꯁꯤ ꯕꯣꯛꯁꯁꯦ ꯊꯨꯒꯥꯏꯔꯒ ꯌꯦꯡꯁꯦ꯫ ꯑꯅꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯂꯗꯨꯅ ꯄꯦꯛꯇꯨ ꯊꯨꯒꯥꯏꯕ ꯍꯧꯏ꯫ ꯌꯥꯎꯔꯝꯃꯤ ꯃꯨꯛꯁꯣꯔꯤ ꯑꯋꯥꯎꯕ ꯃꯆꯨꯒꯤ ꯔꯥꯅꯤ ꯐꯤꯗ ꯃꯄꯥꯜ ꯑꯉꯧꯕꯅ ꯀꯣꯠꯄ ꯑꯃ, ꯐꯤꯗꯨꯒ ꯆꯥꯟꯅꯕ ꯐꯅꯦꯛ, ꯂꯣꯏꯅꯅ ꯕ꯭ꯂꯥꯎꯁ꯫ ꯑꯅꯨ ꯅꯣꯛꯇꯃꯛ ꯅꯣꯛꯂꯒ ꯌꯦꯡꯉꯤ, ꯈꯨꯠꯁꯤ ꯅꯣꯛꯂꯒ ꯁꯦꯁ, ꯊꯤ ꯄꯣꯁ ꯇꯥꯏꯀꯣ꯫ ꯅꯣꯏ ꯍꯦꯔꯣꯁꯦ ꯄꯣꯠ ꯈꯟꯕꯒ ꯌꯥꯝ ꯍꯩꯔꯤꯖꯥꯠꯅꯤꯅꯦ꯫ ꯑꯅꯨ ꯏꯁ, ꯍꯣꯏ ꯍꯦꯔꯣꯁꯨ ꯍꯩꯕꯅꯦ꯫
ꯅꯨꯄꯤ ꯑꯅꯤꯗꯨ ꯋꯥ ꯅꯣꯛꯃꯤꯟꯅꯗꯨꯅ ꯈꯨꯁꯤꯅ ꯑꯅꯨꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯄꯤꯔꯛꯂꯦ꯫ ꯂꯝꯕꯤꯗ ꯅꯤꯜꯂ ꯂꯩꯔꯝꯕꯗꯨꯗ ꯑꯅꯨ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯏꯃꯛ ꯃꯛꯁꯤꯜꯂꯤ꯫ ꯅꯤꯜꯂ ꯀꯔꯦꯝꯅꯅ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤ ꯊꯧꯒꯦ, ꯑꯩꯉꯣꯟꯗꯁꯨ ꯌꯥꯔꯣ ꯀꯩꯅꯣ? ꯑꯅꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯈꯣꯡꯂꯩ ꯈꯔ ꯊꯨꯅ ꯆꯦꯟꯆꯠ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯜꯂ ꯀꯔꯦꯝꯅꯅ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ, ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅꯤ꯫ ꯀꯔꯥꯝ ꯆꯥꯎꯕ ꯇꯥꯏꯕꯪꯒꯤ ꯀꯂꯛ ꯆꯥꯎꯕ ꯃꯤꯑꯣꯏꯅ ꯁꯥꯕꯤ ꯁꯥꯅꯧ ꯃꯇꯧꯗ ꯌꯦꯛꯅ ꯃꯔꯨ ꯍꯨꯟꯈꯔꯦ, ꯀꯂꯛ ꯄꯥꯝꯕꯤ ꯊꯥꯈꯔꯦ ꯅꯨꯡꯖꯥ ꯃꯍꯥꯛꯇ꯫